Matamgi Manipuri Wari channel asibu tabiriba khwai pumnamakpu taram nokjari ngasi sumahausango Nuja Thoibi ko Ningthouja suba tangkak amok putuna lakjari mayam punna taminarasi Nancy gari tugado ponsibo deng lai ponsibo sumakha tarai kaido duna tawrisibo noibo miro saro laijuna haibado ailuna tahawi leisemaga chatpade aranba thabak tawdera hanjin haibada noina tabidu kaigin Noy thamoido karamba thamoino mi musumaina phuba hongnabra Nancy ri tumina leptana laikre ritu si thak thakatna ponsibana lana lawdana ba maongda wa semdorakle Ponsiba nangna khalido yam lale ne machene school da lakti haibadu da soigadana khara du ngangnarambane yare ne ai khangene nenje nanga ga kari haina kige noina minung se sam khangri si kaigin yumgi halpar amada phojai na tawrameda aina kes thangaladi noi hingkidro Ponsiba matung tau jaroi ngasigidi aisu phathaba ngamhaudre ngasina roi boy matung dalai jagi masada khudona sokpada kharakpam Ponsiba na kadawgiang noidi nabuk tu phatabadi da lana mu khalangani ne adai langphang khanbirun laijibo icholamagum khale Ponsiba gi wanda tabata nensido gyan ngaure tawriba maong duda Lanjaba nungsibagi sumali aduga Ponsibana ichondung khali harakpaduda khanfam khangri ritudu laijadi ingladuna laija changojo nabungi jam taroljo aicha thakpalakpanade laijadagi nobuk lobulakpane Ponsibagi wada tabada laijadi ngakning lai Ponsibade laijadi inglaga mit kupsilai Nancy raping aphaingo pangang tingang lakni adudi laija nangi kada posilaga Ponsibagi nobuk dupi khrodana Laijana khomdringai Ponsibana hoi aichu theni laija car silak notebook tu puraga chalage asi haraga Ponsiba so Nancy gi mamangda tawragi matangkom laija gi khudang du pairaga jinglaga poki Nancy di adu ubada ngasangi mi holdo muk haurakni mamit ani du khana yengmanatana upai lekte kamanung yawri laija Ponsiba gi khuddu phatkan thoklaga karamba notebook Laisulайтana chakru chalo Ponsiba wangang dabi laijaba khangting silaga makhut ani duna laijagi khachai ani duna laga yamnungai tan hairakle Nangge waba kanaba aibu isornan silakpase khar thengmankre Minungsi khangdaba singsina aigi ngangda kubang na thaba aina kadar yengomai Damcha aina lan bani ngasigide Magilation mabet mamaduna aigi ngangsi kupak jahale base ma dhala fadawni Damcha nang jalo kuina le de nom cha hangda lanam khankini Nangbu yumsidagi hawjungo puraga chatpa sungamni adobo nangi pangthokadaba thabak mayam wale ai khangi aduna ne anga moigi mamangda nangbu chemakni na khali hairido laijari Ponsibana magi wari khangi khangdabani na ichomcham na khumdorakle haiba elerek samda phasan hotnagi damcha managi kholai wege ado damcha nangkada bola inu Ponsibada nokfe tawraga makutu pathangdoraklaga pocketagi malomda lawthoraklaga laijida utladuna noki hairakle aido yum hek yawbaga school dress fa hongduktabi nangi mainge oring se phanaba malom leiraga thalakpani adugadi nohing chabene sena saniroi phobagum phorga leirambaduda ngalungada chengkhakredana Ponsibagi wadu tabada lainjadi wangang khidre Ponsibada muninglaga mamintagi mapi taba haurakle Ponsiba so laijagi pidu taithokpiraga malomdo laijagi oring singduda taibirakle aduga laijagi laibakduda nungsina joppe laija samapidu lepa leite Ponsiba so mamaidu tapna handorai kapkananga nangi damcha leiriside mathangda lan taroppaga aingonda information amta phatpiro khudakta ina mangda lepagi masigidi ai chalukige ko phajana lei Laija wangangda hoi haibago makok dinom lakne Ponsiba so chatkre Ponsiba hek chatkibaga Rituga Nancy ga so changsilai Ritu do yam sangna Ponsiba nam ichol makni khali hairame adu ngang na chatkadawani kariguma makhata na Ponsiba ga loina badane lairik tamba su tokhangani aduga Ponsiba gi mama mapa da sune loina ma haidokani Laija so Rituga Nancy ga kirup yeng Nancy so mak hairakli School do sam loina ber Ainu ba mikupta ne kaya na teacher Kaigumba hawjik nangna Ponsiba wakal khalama ba thoklaba khudak sida mai wakal thado
ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯄꯨꯟꯁꯤꯕꯒꯤ ꯅꯥꯀꯣꯡꯗꯒꯤ ꯍꯧꯍꯟꯕꯗꯅꯦ ꯃꯤꯀꯨꯞꯇꯨꯗ ꯅꯪꯕꯨ ꯑꯩꯅ ꯂꯣꯏꯁꯤꯟꯅꯤ ꯍꯣꯏ ꯏꯆꯦ ꯑꯩ ꯀꯩꯝꯇ ꯇꯧꯔꯣꯏ ꯅꯦꯟꯁꯤ ꯀꯔꯤ ꯇꯨꯒꯁꯨ ꯊꯣꯛꯈ꯭ꯔꯦ ꯂꯥꯏꯟꯖꯗꯤ ꯐꯃꯨꯡꯗꯨꯗ ꯃꯃꯥꯏ ꯗꯣꯞꯁꯤꯜꯂꯒ ꯍꯤꯛ ꯀꯞꯄꯤ ꯑꯗꯨꯒ ꯃꯆꯤꯟꯅꯁꯨ ꯄꯦꯟꯗꯅ ꯁꯣꯟꯖꯔꯛꯏ ꯏꯗꯥꯝꯆꯥ ꯃꯣꯏꯅ ꯅꯪꯒ ꯅꯛꯁꯤꯟꯅꯒꯅꯨ ꯍꯥꯏ ꯑꯩ ꯉꯝꯂꯣꯏ ꯏꯗꯥꯝꯆꯥ ꯁꯤ ꯊꯣꯛꯂꯛꯀꯅꯤ ꯀꯤꯖꯕꯩꯅꯤ ꯑꯩꯅ ꯅꯨꯡꯁꯤꯕꯕꯨ ꯇꯨꯃꯤꯟꯅ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯖꯕꯗꯣ ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯏꯗꯥꯝꯆꯥ ꯍꯤꯛ ꯀꯞꯂꯤ ꯂꯥꯏꯟꯖꯗꯣ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯔꯤ ꯈꯜꯂꯛꯄꯅꯣ ꯈꯪꯗꯦ ꯐꯨꯒꯝꯃꯨꯛ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯃꯈꯨꯠꯇꯨꯅ ꯃꯄꯤꯗꯨ ꯐꯠ ꯇꯩꯊꯣꯛꯂꯗꯨꯅ ꯏꯗꯥꯝꯆꯥ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯑꯩ ꯉꯁꯤꯗꯒꯤ ꯅꯪꯉꯣꯟꯗꯒꯤ ꯈꯤꯇꯪ ꯂꯥꯞꯊꯣꯛꯂꯒꯦ ꯑꯩꯅ ꯃꯇꯤꯛ ꯆꯥꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯃꯐꯝꯗꯒꯤ ꯈꯔ ꯂꯥꯞꯅ ꯂꯩꯒꯦ ꯑꯗꯨꯕꯨ ꯏꯗꯥꯝꯆꯥ ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯗꯨꯅ ꯑꯗꯨꯝ ꯂꯩꯌꯨꯀꯣ ꯑꯩꯒꯤ ꯅꯨꯡꯁꯤꯕꯕꯨꯗꯤ ꯃꯥꯡꯍꯟꯕꯤꯒꯅꯨꯀꯣ ꯑꯩꯁꯦ ꯏꯗꯥꯝꯆꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤꯏ ꯑꯩꯈꯣꯏ ꯑꯅꯤꯅ ꯁꯨꯝ ꯅꯛꯁꯤꯟꯅꯕ ꯎꯔꯗꯤ ꯅꯪ ꯑꯩꯒꯤ ꯃꯔꯛꯇ ꯑꯆꯧꯕ ꯄꯜ ꯑꯃ ꯈꯥꯔꯛꯄꯁꯨ ꯌꯥꯏ ꯑꯗꯨꯅ ꯏꯗꯥꯝꯆꯥ ꯑꯩ ꯉꯁꯤꯗꯒꯤ ꯅꯪꯉꯣꯟꯗꯒꯤ ꯂꯥꯞꯈ꯭ꯔꯒꯦꯀꯣ ꯂꯥꯏꯟꯗꯁꯨ ꯄꯨꯟꯁꯤꯕꯗꯒꯤ ꯂꯥꯞꯊꯣꯛꯂꯒꯤ ꯆꯞ ꯌꯨꯡꯅ ꯂꯦꯞꯈ꯭ꯔꯦ ꯕꯦꯛꯇ ꯌꯥꯎꯔꯤꯕ ꯐꯣꯟꯗꯨ ꯂꯧꯊꯣꯛꯂꯒ ꯐꯣꯟꯗꯨ ꯑꯣꯐ ꯇꯧꯁꯜꯂꯦ ꯑꯗꯨꯒ ꯄꯦꯟꯅ ꯀꯞꯆꯩ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯥꯏꯟꯖ ꯉꯁꯤꯗꯤ ꯕꯁ ꯇꯣꯡꯗ꯭ꯔꯦ ꯑꯣꯇꯣꯗ ꯑꯣꯏꯅ ꯆꯠꯂꯦ ꯁꯣꯝꯗ ꯄꯨꯟꯁꯤꯕꯗꯤ ꯂꯥꯏꯟꯖꯅ ꯐꯣꯟ ꯑꯣꯐ ꯇꯧꯕꯗꯨꯗ ꯃꯁꯥꯗꯣ ꯉꯔꯥꯡꯗꯒꯤ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗ꯭ꯔꯕꯅꯤ ꯅꯣꯡ ꯉꯥꯟꯕ ꯌꯥꯝ ꯀꯟꯅ ꯉꯥꯏꯖꯕꯅꯤ ꯑꯗꯨꯕꯨ ꯂꯥꯏꯟꯖꯒ ꯕꯁ ꯇꯣꯡꯃꯤꯟꯅꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯔꯝ ꯈꯪꯂꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥꯗ ꯂꯥꯛꯆꯕꯅꯤ ꯑꯗꯨꯕꯨ ꯕꯁ ꯀꯥꯐꯝꯗ ꯂꯥꯏꯟꯖ ꯂꯩꯔꯝꯗꯕꯗꯨꯗ ꯄꯨꯟꯁꯤꯕꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯕ ꯍꯥꯏꯗꯨ ꯑꯣꯏꯔꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ ꯁ꯭ꯀꯨꯜꯗ ꯑꯗꯨꯝ ꯂꯥꯛꯂꯦ ꯀ꯭ꯂꯥꯁ ꯆꯪꯂꯛꯄꯗ ꯂꯥꯏꯟꯖꯗꯨ ꯀ꯭ꯂꯥꯁ ꯃꯅꯨꯡꯗ ꯐꯝꯂꯒ ꯂꯩꯔꯝꯕꯗꯨꯗ ꯄꯨꯟꯁꯤꯕꯗꯨ ꯍꯔꯥꯎꯅ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯂꯥꯏꯟꯖꯒꯤ ꯃꯅꯥꯛꯇ ꯐꯝꯂꯗꯨꯅ ꯑꯉꯥꯡ ꯃꯆꯧ ꯅꯪ ꯅꯃꯥꯏꯗꯣ ꯊꯨꯒꯥꯏꯕ꯭ꯔꯣ ꯐꯣꯟꯒ ꯑꯣꯐ ꯊꯝꯖꯤꯟꯗꯅ ꯂꯥꯏꯟꯖꯁꯨ ꯈꯨꯝꯂꯛꯇꯦ ꯄꯨꯟꯁꯤꯕꯁꯨ ꯀꯩꯁꯨꯝ ꯈꯟꯗꯅ ꯃꯥꯅ ꯍꯥꯏꯅꯤꯡꯕ ꯋꯥꯗꯣ ꯖꯔ ꯍꯥꯏꯊꯔꯛꯏ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯤ ꯑꯩꯅ ꯍꯥꯏꯁꯦ ꯃꯅꯤꯄꯨꯔꯤꯀꯣ ꯏꯪꯂꯤꯁ ꯅꯠꯇꯦ ꯉꯥꯏꯈꯣ ꯅꯪ ꯀꯅꯥꯅ ꯁ꯭ꯀꯨꯜꯗ ꯊꯤꯜꯂꯛꯏ ꯅꯠꯇꯦ ꯅꯪꯕꯨ ꯅꯨꯄꯥ ꯑꯇꯣꯞꯄꯒ ꯀꯣꯏꯅꯔꯕ ꯍꯥꯏꯕꯅꯤ ꯄꯨꯟꯁꯤꯕꯗꯤ ꯃꯥꯒꯤ ꯀꯥꯔꯟꯗꯨ ꯇꯧꯖꯕꯅꯤ ꯑꯗꯨꯕꯨ ꯂꯥꯏꯟꯖꯗꯤ ꯃꯃꯥꯏꯗꯨ ꯐꯂꯩ ꯊꯣꯔꯛꯂꯒ ꯈꯣꯟꯖꯦꯜ ꯀꯟꯇꯛ ꯍꯥꯏꯔꯛꯂꯤ ꯍꯣꯏ ꯀꯣꯏꯅꯔꯦ ꯈꯜꯂꯁꯨ ꯌꯥꯔꯦ ꯏꯗꯥꯝꯆꯥ ꯃꯇꯝ ꯈꯔ ꯄꯥꯎ ꯐꯥꯎꯅꯔꯒꯨꯝꯁꯦ ꯑꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯋꯥ ꯃꯈꯥ ꯌꯥꯝ ꯇꯥꯅꯤꯡꯗ꯭ꯔꯦ ꯄꯨꯟꯁꯤꯕꯗꯨ ꯉꯛꯅ ꯄꯤꯁꯨꯝ ꯑꯅꯤꯗꯨ ꯈꯪꯁꯛ ꯁꯨꯛꯆꯤꯜꯂꯒ ꯃꯃꯥꯏꯗꯨ ꯂꯥꯏꯟꯖꯗ ꯃꯃꯥꯏ ꯃꯄꯥꯗꯨꯗ ꯈꯤꯇꯪ ꯅꯛꯁꯤꯜꯂꯛꯂꯒ ꯃꯌꯥꯒꯗꯨ ꯈꯔ ꯆꯤꯛꯂꯗꯨꯅ ꯍꯥꯏꯔꯛꯂꯤ ꯉꯔꯥꯡꯗꯨ ꯌꯥꯝ ꯅꯣꯔꯃꯦꯜ ꯇꯥꯍꯧꯕ ꯅꯪꯗ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨꯕꯣ ꯑꯉꯥꯡ ꯅꯪꯅ ꯍꯥꯏꯗꯣ ꯑꯁꯦꯡꯕꯔꯣ ꯈꯪꯗꯦ ꯅꯪꯅ ꯈꯟꯅꯤꯡꯕꯗꯣ ꯈꯜꯂꯣ ꯃꯇꯝ ꯈꯔ ꯄꯥꯎ ꯐꯥꯎꯅꯔꯒꯨꯝꯁꯦ ꯐꯣꯟꯗꯣ ꯁꯌꯦꯡ ꯄꯨꯔꯛꯑꯒꯦ ꯉꯁꯤ ꯄꯨꯔꯛꯄꯗꯣ ꯀꯥꯎꯔꯝꯃꯦ ꯑꯩ ꯉꯝꯃꯣꯏ ꯑꯉꯥꯡ ꯅꯪꯅ ꯉꯝꯗ꯭ꯔꯁꯨ ꯑꯩꯗꯤ ꯉꯝꯃꯅꯤ ꯑꯉꯥꯡ ꯑꯩ ꯉꯝꯂꯣꯏ ꯍꯥꯏꯕꯅꯤ ꯅꯪꯒ ꯄꯥꯎ ꯐꯥꯎꯅꯗꯕꯗꯣ ꯑꯩꯁꯨ ꯉꯝꯃꯣꯏ ꯂꯥꯏꯟꯖꯗꯨ ꯇꯥꯁꯤꯟꯅꯗꯦ ꯐꯨꯛ ꯍꯧꯒꯠꯂꯒ ꯄꯨꯟꯁꯤꯕꯕꯨ ꯏꯟꯊꯣꯛꯂꯝꯂꯒ ꯀ꯭ꯂꯥꯁꯇꯨꯗꯒꯤ ꯌꯥꯝ ꯊꯨꯅ ꯃꯄꯥꯟꯗ ꯊꯣꯛꯈꯤ ꯄꯨꯟꯁꯤꯕꯁꯨ ꯊꯣꯛꯈ꯭ꯔꯤꯕ ꯂꯥꯏꯟꯖꯗ ꯌꯦꯡꯂꯗꯨꯅ ꯃꯆꯤꯟꯗ ꯁꯣꯜꯂꯛꯂꯤ ꯑꯩ ꯉꯝꯃꯣꯏ ꯑꯉꯥꯡ ꯅꯪꯒꯤ ꯈꯣꯟꯖꯦꯜ ꯇꯥꯗꯅ ꯑꯩ ꯂꯩꯕ ꯉꯝꯂꯣꯏ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨ ꯈ꯭ꯋꯥꯏꯔꯛꯄ ꯄꯨꯟꯁꯤꯕ ꯁꯥꯎꯍꯟꯒꯅꯨ ꯑꯉꯥꯡ ꯑꯩꯅ ꯁꯥꯎꯔꯛꯑꯗꯤ ꯅꯪ ꯃꯧꯒꯤ ꯁꯤꯡꯅ ꯆꯟꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯔꯣꯏ ꯐꯖꯅ ꯂꯩꯅꯁꯤ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯑꯉꯥꯡ ꯃꯃꯥ ꯌꯥꯝ ꯊꯨꯅ ꯑꯣꯏꯅꯤ ꯅꯪ ꯀꯤꯗꯕ ꯇꯧꯅꯨ ꯈ꯭ꯋꯥꯏꯔꯛꯄ ꯄꯨꯟꯁꯤꯕꯕꯨ ꯇꯔꯥꯏ ꯈꯟꯒꯅꯨ ꯄꯨꯟꯁꯤꯕꯅ ꯂꯥꯏꯟꯖꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯩ ꯑꯗꯨꯕꯨ ꯂꯥꯏꯟꯖꯁꯨ ꯐꯠꯐ ꯊꯣꯛꯏ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯇꯟꯖꯥ ꯑꯝꯇ ꯄꯤꯗꯦ ꯂꯥꯏꯟꯖꯁꯨ ꯄꯨꯟꯁꯤꯕꯒꯤ ꯃꯑꯣꯡꯗꯨ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯅꯦꯟꯁꯤ ꯃꯃꯥ ꯃꯆꯥꯅ ꯄꯨꯟꯁꯤꯕꯒꯤ ꯃꯃꯥ ꯃꯄꯥꯗ ꯇꯥꯛꯀꯅꯤ ꯍꯥꯏꯕꯗꯨꯗ ꯑꯗꯨꯛ ꯀꯤꯖꯕꯩ ꯋꯥꯅꯤ ꯑꯗꯨꯗꯁꯨ ꯅꯠꯇꯦ ꯂꯥꯏꯟꯖ ꯄꯨꯟꯁꯤꯕꯗꯒꯤ ꯈꯤꯇꯪ ꯂꯥꯞꯊꯣꯔꯛꯂꯒ ꯂꯥꯏꯔꯤꯛꯇ ꯃꯥꯏ ꯑꯣꯟꯁꯤꯟꯒꯦ ꯈꯟꯕꯒꯤꯅꯤ ꯅꯦꯟꯁꯤꯁꯨ ꯂꯥꯏꯟꯖꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨ ꯂꯣꯠꯅ ꯌꯦꯡꯂꯒ ꯃꯊꯃꯣꯏꯗ ꯍꯔꯥꯎꯖꯩ ꯂꯥꯏꯟꯖꯒꯤ ꯃꯑꯣꯡꯗꯨꯗ ꯄꯨꯟꯁꯤꯕꯗꯤ ꯁꯥꯎꯅꯤꯡꯕꯗ ꯂꯣꯏꯔꯦ ꯃꯥꯒꯤ ꯃꯤꯍꯨꯜ ꯑꯔꯥꯡꯕꯤꯗꯨ ꯍꯧꯔꯛꯏ ꯄꯨꯟꯁꯤꯕ ꯀ꯭ꯂꯥꯁ ꯂꯣꯏꯕ ꯌꯥꯝ ꯋꯥꯅ ꯉꯥꯏꯖꯩ ꯎꯆꯤꯟ ꯁꯨꯇꯤ ꯊꯥꯔꯦ ꯂꯥꯏꯟꯖꯁꯨ ꯄꯨꯟꯁꯤꯕꯗ ꯍꯟꯅ ꯌꯦꯡꯗꯕꯤ ꯌꯥꯝ ꯊꯨꯅ ꯀ꯭ꯂꯥꯁꯇꯒꯤ ꯊꯣꯛꯈꯤ ꯄꯨꯟꯁꯤꯕꯁꯨ ꯃꯥꯒꯤ ꯍꯧꯅꯕꯤ ꯕꯦꯒꯀ ꯊꯝꯂꯝꯂꯒ ꯂꯥꯏꯟꯖꯒꯤ ꯃꯇꯨꯡ ꯇꯥꯟꯅꯔꯛꯂꯤ ꯑꯉꯥꯡ ꯃꯆꯧ ꯉꯥꯏꯈꯣ ꯋꯥꯔꯤ ꯁꯥꯟꯅꯈꯤꯁꯦ ꯍꯥꯏꯕꯅꯤ ꯂꯥꯏꯟꯖꯁꯨ ꯄꯨꯟꯁꯤꯕꯅ ꯇꯥꯟꯅꯔꯛꯂꯤꯕꯗꯨ ꯈꯪꯉꯤ ꯑꯗꯨꯕꯨ ꯈꯣꯡꯊꯥꯡꯗ ꯂꯦꯞꯇꯦ ꯌꯥꯝ ꯊꯨꯅ ꯆꯠꯂꯤ ꯑꯗꯨꯒ ꯒꯦꯠꯇꯨ ꯀꯥꯟꯊꯣꯛꯈꯤ ꯄꯨꯟꯁꯤꯕꯁꯨ ꯒꯦꯠꯇꯨ ꯀꯥꯟꯊꯣꯛꯏ ꯂꯥꯏꯟꯖꯁꯨ ꯈꯤꯇꯪ ꯆꯠꯊꯣꯔꯛꯂꯒ ꯂꯦꯞꯇꯨꯅ ꯒꯥꯔꯤ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩ ꯄꯨꯟꯁꯤꯕꯁꯨ ꯂꯥꯏꯟꯖꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯒ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯃꯈ꯭ꯋꯥꯡꯗ ꯃꯦꯠꯂꯒ ꯌꯥꯝ ꯁꯥꯎꯅ ꯍꯥꯏꯔꯛꯂꯤ ꯀꯩꯅꯣ ꯅꯪ ꯈꯜꯂꯤꯁꯦ ꯁꯤꯗ ꯂꯦꯞꯄꯤꯁꯤꯅ ꯀꯩꯒꯤꯅꯣ ꯕꯁ ꯇꯣꯡꯂꯣꯏꯗ꯭ꯔꯣ ꯇꯣꯡꯉꯣꯏ ꯀꯩꯒꯤ ꯇꯣꯡꯉꯣꯏꯗꯣꯏꯕ ꯅꯋꯥ ꯀꯅꯥꯅꯣ ꯅꯪ ꯉꯥꯏꯔꯤꯁꯦ
Auto ngarin bus tok noi sina nang tong magi Ponsiba makau tu kitang lung tharak laga lai jigi mamai nak ning laga O ai se phajana singnei ni ne nang sa singnadi ai tong de nang tong gro khangte isu nang na khangde kana na khangdoi no nang na to she kari no nga Ponsiba na khanglang lorok pa matang jar kanda pau phangnar se hawjiki oine de ai nang ga pau phangna ba ngam khira kari no ngarang ka to phajana wari sanaraga harau harau le horaga ngasida saklo na malawraga lai isba ngarangi ngasi gi wanati ai kana gi sawam ta ba pamde ai gi toksida damjana haina dragana atopa ma suming bikro Ponsiba line jige wado ta bada masada pa khalap taw oi re paro da wayang ang janapina lai jatumina lai Ponsiba gi pakhom pirudri Ponsiba di sauning madaloi re tanja do so auto malai lai ju so auto du khamnaga auto du da kakhatki Ponsiba so auto du da kakhalak lai jigi manang tu da phamlaga driver du da onchal du na kwa kaithel konjale kai fauding jase line ju so Ponsiba de eng le du na kain nang bas tong ni na tro adu hanglakan ai nang le sikhomo dang mamari tu hoi nensi na enga pau phona gana haiba haidi kalam tara kem haidi Ponsiba du saugadre tap tharakde adu de dang toi se kaino nga adu mana tor kono ko aina sauradi nang mo hen jani he ani du gi wa du taraga auto driver du na khoding lakle hawjika na ngang singse anthok ni kai ba khangki da ani du tumin le Ponsiba samamento lai jadeng la duna makut ieto kitang jangsilak laga lai jage khunau bido tamna pairak le lai ju samakut tu phatcha to ke taw adabu Ponsiba na lai jage makut to khangpai paisilaga khut ani do mage pocket a phat hamjel lai ju sopan pirudri Ponsiba gi mataw du da nungsiba so som hangalak pagum tawri thamoi da apen badi pokjari bani somlak bana lai ju so lairang ba pa yorok du na auto du sukham lai ju samakut tu phatcha toklaga Ponsiba da hanna fawbe yang namdana kum thakre Ponsiba so pai leita lai ju ba warau ning du na lai haure auto du ma su kham na ga lai haure auto du da tong ni banu pa da ma so mitfam hong de haiba lai ju su khangi adobu mamai du lai thorak laga yinglamdre lai ju tamna jangnak le melo ani da gi pirang do maning tamna sin tharai machin na su pen da na sonje damja ai so nang manungsi damja ga pau phongna da na leng na khanbada ai yam da wai adobu dangai bo warong lu ko akhoi ni gi wari se damja gi imung manung na khangki ba thoklade ai bo moina tathi ngang birakadi minai bo harau da mama oina loishin bade thokta bade aduna damja ai matik jabi nu pi made oi bangam da ba wat nakki ko damja som da so Ponsiba do yum da halakle lembi ganan do ga dilaite deli da thabak amagi chotki bani rasi sa samang da thari ba lai sing do ising chai le Ponsiba na wakal nungai ta da get jangnak po do wada rasi ising chai do lep na janglak le ba Ponsiba da yeng du na le Ponsiba sa wakal ama da lang padina samang na lep le rasi da hanneng lam da mangol ka khalkre Ponsiba gi mataw du uraga rasi wakal du da sukhal kainun he akhoi sana na ngasi taw risiba kedo bu yara jan school gi beksu yalak ko ude kari no man dai siba mi nga khana jena ba yara jala tanja du da hen beso nanggandana mangi bag du pori adoga makut ani du na Ponsiba gi bag du ko laga yam saung chung na e rasi na mang na galip na galeram badu da mamja rasi su khang pre khangi mamai du palai thorak lag yeng na e hai nang hala ba akhoi ta jo halak khaba mamja hawjik ta changna khida ngai bani ne dang ta jo nang halak mina da bro halak mina de da bag pawa pu khida bi chakren ngawar bani ma aina somda koi thi aduga mana as wa ma khagam taring de dai kainu ne he noi ani bu sauna ri ro nang da jo se sawu mali ne sauni ma handak pudi mangak samda kokta yan ba sor henba karan nganganu ko nayamba da dumain hai bhangna de imung chango chal firol hongdok laga kumlo charaman thongna ba khoi akoi da chawdo chak cha se adoi mande da kai gi nun he hen ba ngai ko nayamba simi khanarak bro sing hai ro ko as khang de da mamja ai chang lang ok gi asi hairam laga hen ba so ngang du chang kre
ꯔꯥꯁꯤꯁꯨ ꯏꯁꯤꯡ ꯆꯥꯏꯗꯨ ꯂꯣꯏꯁꯤꯜꯂꯝꯂꯒ ꯏꯃꯨꯡꯗ ꯆꯪꯂꯛꯂꯤ ꯑꯍꯦꯟꯕꯗꯨ ꯄꯨꯟꯁꯤꯕꯒꯤ ꯀꯥꯟꯗ ꯆꯪꯂꯛꯏ ꯄꯨꯟꯁꯤꯕꯗꯤ ꯐꯃꯨꯡ ꯃꯆꯤꯗꯨꯗ ꯐꯝꯂꯒ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯈꯨ ꯑꯅꯤꯗꯨꯗ ꯉꯥꯛꯂꯗꯨꯅ ꯃꯈꯨꯠ ꯈꯨꯠꯁꯥꯁꯤꯡꯗꯨꯅ ꯈꯗꯥꯡꯗ ꯊꯝꯂꯒ ꯌꯥꯝ ꯃꯊꯥ ꯁꯥꯅ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯑꯍꯦꯟꯕ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯒ ꯄꯨꯟꯁꯤꯕꯒꯤ ꯃꯥꯡꯗꯨꯗ ꯆꯞ ꯂꯦꯞꯄꯤ ꯀꯩꯗꯧꯔꯦ ꯗꯥꯆꯧ ꯄꯨꯟꯁꯤꯕꯁꯨ ꯃꯃꯥꯏꯗꯨ ꯐꯠꯌꯦꯡ ꯈꯜꯂꯛꯂꯒ ꯅꯣꯏ ꯅꯇꯩꯃꯗ ꯃꯇꯝ ꯈꯔ ꯚꯥꯏ ꯄꯤꯔꯦ ꯀꯩꯒꯤ ꯃꯔꯝ ꯁꯥꯏꯔꯝꯗꯦ ꯑꯩ ꯃꯊꯥ ꯊꯤ ꯁꯥꯔꯦ ꯍꯦꯟꯕ ꯀꯩꯅꯣ ꯃꯥꯅ ꯈꯜꯂꯤꯁꯤꯕꯣ ꯃꯔꯝ ꯁꯥꯏꯗꯣꯛꯇꯦ ꯄꯥꯎ ꯐꯥꯎꯅꯔꯔꯣꯏꯅ ꯍꯦꯛꯇ ꯍꯥꯏ ꯑꯍꯦꯟꯕꯁꯨ ꯐꯠ ꯈꯨꯝꯗꯣꯔꯛꯏ ꯑꯇꯣꯞꯄ ꯅꯨꯄꯥ ꯀꯣꯏꯔꯖꯥꯠꯂꯣ ꯑꯗꯨꯒꯨꯝꯕꯗꯤ ꯇꯧꯔꯣꯏꯗ ꯉꯔꯥꯡꯗꯣ ꯑꯁꯨꯃꯥꯏꯅ ꯇꯧꯕꯅꯦ ꯄꯨꯟꯁꯤꯕꯅ ꯍꯦꯟꯕꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯤ ꯋꯥꯔꯤꯗꯨ ꯇꯥꯔꯒ ꯑꯍꯦꯟꯕ ꯄꯨꯟꯁꯤꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯐꯝꯊꯔꯛꯏ ꯑꯗꯨꯗꯤ ꯗꯥꯆꯧꯒ ꯆꯦꯅꯦꯟꯁꯤ ꯑꯣꯏꯅ ꯊꯤꯡꯕ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯑꯩꯁꯨ ꯈꯜꯂꯤꯅꯤ ꯉꯥꯏꯈꯣ ꯂꯝꯄ꯭ꯔꯥꯏꯗꯨꯗ ꯐꯣꯟ ꯇꯧꯒꯦ ꯑꯍꯦꯟꯕ ꯄꯥꯈꯠꯅ ꯃꯌꯥꯝꯕꯕꯨ ꯊꯦꯝꯂꯛꯏ ꯇꯧꯅꯨꯀꯣ ꯗꯥꯆꯧꯕ ꯏꯇꯩꯃꯗ ꯑꯃꯨꯛ ꯃꯊꯥ ꯁꯥꯅꯤ ꯑꯁ ꯅꯣꯡ ꯅꯤꯅꯤꯁꯤ ꯑꯝꯇ ꯌꯦꯡꯊꯣꯛꯈꯤꯁꯤꯒ ꯇꯧꯔꯒꯦ ꯍꯩ ꯀꯩꯗꯧꯔꯒꯦꯅ ꯍꯦ ꯅꯣꯏ ꯑꯅꯤꯕꯣ ꯐꯤꯔꯣꯜ ꯁꯣꯡꯗꯣꯛꯇꯦ ꯑꯩꯅ ꯁꯣꯝꯗ ꯉꯥꯏꯗꯅ ꯂꯩꯔꯦ ꯔꯥꯁꯤꯁꯨ ꯊꯣꯡꯖꯜ ꯃꯌꯥꯗꯨꯗ ꯂꯦꯞꯂꯒ ꯍꯥꯏꯔꯛꯄꯅꯤ ꯑꯅꯤꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪ ꯑꯅꯤꯗꯨ ꯔꯥꯁꯤꯗ ꯌꯦꯡꯂꯛꯏ ꯑꯍꯦꯟꯕ ꯌꯥꯝ ꯊꯧꯁꯥꯗꯅ ꯀꯔꯤ ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯤꯅꯣ ꯅꯣꯏ ꯑꯅꯤꯗꯤ ꯆꯥꯛ ꯆꯠꯊꯣꯛꯂꯒ ꯅꯨꯡꯉꯥꯏꯕ ꯌꯥꯗ꯭ꯔꯣ ꯑꯍꯦꯟꯕꯗꯨ ꯍꯟꯗꯦ ꯃꯥꯅ ꯉꯝꯅꯕ ꯈꯨꯝꯂꯛꯂꯤ ꯁꯤ ꯑꯉꯥꯡꯒꯤ ꯊꯧꯔꯝ ꯑꯍꯟꯅ ꯆꯥꯛꯆꯥ ꯇꯧꯔꯛꯀꯅꯨ ꯃꯇꯥꯡ ꯆꯥꯗ꯭ꯔꯦ ꯍꯥꯏꯖꯔꯤꯕ ꯔꯥꯁꯤꯁꯨ ꯆꯪꯁꯤꯜꯂꯛꯂꯒ ꯄꯨꯟꯁꯤꯕꯒꯤ ꯂꯦꯡꯖꯨꯝꯗ ꯄꯥꯏꯔꯗꯨꯅ ꯁꯅꯥ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦꯅꯦ ꯄꯨꯟꯁꯤꯕ ꯔꯥꯁꯤꯒꯤ ꯄꯥꯎꯈꯨꯝ ꯄꯤꯗꯦ ꯑꯣꯟꯅ ꯇꯩꯅꯕ ꯋꯥꯍꯪ ꯑꯣꯏꯅ ꯍꯪꯂꯛꯏ ꯃꯝꯆ ꯑꯩꯈꯣꯏ ꯃꯥꯍꯣꯏ ꯗꯦꯜꯂꯤꯗ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯔꯛꯀꯅꯤ ꯍꯥꯏꯒꯦ ꯊꯥ ꯑꯃꯃꯨꯛ ꯂꯩꯔꯛꯀꯅꯤꯅ ꯍꯥꯏꯔꯝꯃꯤꯗꯨꯗꯤ ꯅꯪꯁꯨ ꯉꯁꯥꯏ ꯇꯥꯔꯤꯗꯨꯅꯤ ꯍꯣꯏꯅꯦ ꯍꯥꯏꯔꯝꯕꯅꯤ ꯀꯥꯎꯕꯨ ꯀꯥꯎꯔꯦꯗ ꯀꯥꯎꯔꯛꯀꯅꯤ ꯀꯥꯎꯕ ꯌꯥꯕ ꯌꯥꯗꯕ ꯌꯥꯝ ꯇꯧꯔꯛꯈꯤꯅꯤ ꯔꯥꯁꯤꯗꯤ ꯄꯨꯟꯁꯤꯕꯅ ꯃꯪꯂꯤꯗꯨ ꯃꯃꯥꯍꯣꯏ ꯂꯩꯇꯕꯒꯤꯅꯤ ꯈꯟꯗꯨꯅ ꯄꯨꯟꯁꯤꯕꯒꯤ ꯃꯀꯣꯛꯇ ꯇꯞꯅ ꯅꯟꯊꯕꯤꯔꯗꯨꯅ ꯏꯆꯦ ꯍꯣꯏ ꯂꯩꯇ꯭ꯔꯁꯨ ꯅꯪ ꯃꯝꯆꯥ ꯂꯩꯔꯤꯁꯤꯗꯤ ꯀꯩꯝꯇ ꯈꯟꯒꯅꯨ ꯏꯆꯥꯁꯤꯗꯤ ꯃꯊꯪ ꯊꯥꯗ ꯅꯪ ꯀꯀꯥꯒꯤ ꯑꯁꯣꯛ ꯃꯌꯥꯗꯅꯦ ꯊꯣꯔꯛꯀꯅꯤꯅ ꯍꯥꯏꯔꯝꯃꯤꯗꯨꯗꯤ ꯃꯄꯥꯒꯤ ꯎꯁꯣꯞ ꯄꯜꯂꯛꯄꯗꯨꯗ ꯑꯍꯦꯟꯕꯗꯨ ꯇꯨꯃꯤꯟꯅ ꯃꯃꯥꯏꯗꯨ ꯂꯨꯞꯊꯔꯒ ꯂꯩꯈ꯭ꯔꯦ ꯔꯥꯁꯤꯁꯨ ꯑꯍꯦꯟꯕꯒꯤ ꯃꯥꯏꯊꯣꯡꯗꯨ ꯎꯔꯒ ꯋꯥ ꯐꯠ ꯍꯣꯡꯗꯣꯛꯏ ꯁꯅꯥ ꯅꯐꯤ ꯅꯔꯣꯜꯒꯗꯣ ꯍꯣꯡꯗꯣꯛꯂꯣꯀꯣ ꯍꯦꯟꯕꯒ ꯀꯨꯝꯂꯛꯑꯣ ꯑꯗꯨꯒ ꯍꯣꯏ ꯃꯝꯆꯥ ꯔꯥꯁꯤꯁꯨ ꯊꯣꯛꯈ꯭ꯔꯦ ꯄꯨꯟꯁꯤꯕꯁꯨ ꯑꯍꯦꯟꯕꯗ ꯐꯠ ꯑꯣꯟꯁꯤꯜꯂꯗꯨꯅ ꯍꯦꯟꯕ ꯐꯤꯔꯣꯜ ꯍꯣꯡꯗꯣꯛꯑꯁꯤꯁꯦ ꯂꯥꯏꯟꯗꯒꯤ ꯍꯦꯛ ꯀꯣꯏꯅꯈꯤꯕꯗꯒꯤ ꯄꯨꯟꯁꯤꯕꯒꯤ ꯀꯥꯗ ꯃꯆꯤꯟ ꯃꯅꯥꯎ ꯄꯨꯂꯞ ꯂꯩꯃꯤꯟꯅꯔꯕꯅꯤ ꯄꯨꯟꯁꯤꯕꯁꯨ ꯑꯍꯦꯟꯕꯗ ꯌꯦꯡꯉꯨꯗ꯭ꯔꯤ ꯃꯐꯤ ꯃꯔꯣꯜꯗꯨ ꯍꯣꯡꯗꯣꯛꯏ ꯄꯨꯟꯁꯤꯕꯅ ꯐꯤꯔꯣꯜ ꯍꯣꯡꯗꯣꯛꯄ ꯂꯣꯏꯔꯗꯨ ꯐꯥꯎꯕ ꯑꯍꯦꯟꯕꯗꯨ ꯋꯥꯂꯅ ꯑꯝꯇ ꯉꯥꯡꯂꯛꯇꯕꯗꯨꯗ ꯄꯨꯟꯁꯤꯕꯗꯨ ꯑꯍꯦꯟꯕꯗ ꯌꯦꯡꯉꯨꯕꯅꯤ ꯑꯍꯦꯟꯕꯗꯤ ꯃꯃꯥꯏ ꯅꯣꯟꯊꯔꯒ ꯃꯈꯨꯠꯇꯨꯅ ꯃꯤꯠ ꯑꯅꯤꯗꯨꯅ ꯀꯟꯅ ꯅꯝꯁꯤꯟꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯈꯪꯂꯤ ꯑꯍꯦꯟꯕ ꯀꯞꯂꯦ ꯍꯥꯏꯕ ꯄꯨꯟꯁꯤꯕ ꯄꯥꯈꯠꯅ ꯍꯦꯟꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯍꯦꯟꯕꯒꯤ ꯂꯪꯖꯨꯝ ꯑꯅꯤꯗꯨ ꯄꯥꯏꯔꯗꯨꯅ ꯍꯦꯟꯕ ꯅꯪ ꯀꯩꯗꯧꯔꯦ ꯀꯩꯗꯧꯔꯒꯦꯃꯤ ꯑꯍꯦꯟꯕ ꯃꯃꯤꯠꯇꯒꯤ ꯃꯈꯨꯠꯇꯨ ꯐꯠ ꯂꯧꯊꯣꯔꯛꯂꯒ ꯄꯨꯟꯁꯤꯕꯒꯤ ꯈ꯭ꯋꯥꯡꯗ ꯐꯠ ꯀꯣꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯀꯞꯉꯥꯡ ꯇꯧꯔꯒ ꯍꯥꯏꯔꯛꯏ ꯗꯥꯆꯧꯕ ꯕꯕꯥ ꯃꯤꯁ ꯇꯧꯋꯦ ꯃꯝꯆꯥꯅ ꯕꯕꯥꯒꯤ ꯑꯁꯣꯛ ꯀꯨꯏꯗ꯭ꯔꯦ ꯍꯥꯏꯔꯝꯃꯦ ꯑꯩꯒꯤ ꯕꯕꯥꯗꯣ ꯍꯧꯖꯤꯛ ꯐꯥꯎ ꯂꯩꯔꯝꯃꯗꯤ ꯏꯄꯥꯅꯤꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯂꯝꯒꯅꯤꯀꯣ ꯗꯥꯆꯧꯕ ꯏꯃꯨꯡꯁꯤꯗ ꯕꯕꯥꯒꯤ ꯃꯐꯝ ꯑꯃꯗꯤ ꯑꯗꯨꯃꯛ ꯋꯥꯍꯜꯂꯒ ꯂꯩꯔꯅꯤꯀꯣ ꯗꯥꯆꯧ ꯄꯨꯟꯁꯤꯕꯁꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ ꯃꯈꯨꯠ ꯅꯥꯝꯃꯅ ꯍꯦꯟꯕꯒꯤ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯔꯒ ꯃꯈꯨꯠ ꯅꯥꯝꯃꯅ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯨ ꯐꯠ ꯐꯠ ꯇꯩꯊꯣꯛꯂꯗꯨꯅ ꯑꯍꯦꯟꯕꯕꯨ ꯍꯨꯒꯠꯄꯤꯔꯒ ꯑꯍꯦꯟꯕꯕꯨ ꯅꯣꯛꯅꯕ ꯀꯥꯔꯟ ꯉꯥꯡꯂꯛꯂꯤ ꯆꯅꯞꯄꯤꯁꯤꯗꯤ ꯑꯁꯤꯒꯤꯕꯨ ꯀꯞꯄꯤꯅꯤ ꯈ꯭ꯋꯥꯏꯔꯥꯛꯄꯝ ꯄꯨꯟꯁꯤꯕ ꯑꯩꯒꯤ ꯏꯅꯥꯎ ꯃꯥꯟꯅꯕ ꯇꯧꯔꯛꯀꯅꯨꯀꯣ ꯌꯥꯝ ꯄꯛꯇꯦ ꯀꯀꯥ ꯂꯩꯇ꯭ꯔꯁꯨ ꯑꯩꯈꯣꯏ ꯑꯅꯤꯒꯤꯗꯤ ꯕꯕꯥ ꯂꯩꯁꯤꯗꯤ ꯑꯍꯦꯟꯕꯗꯨ ꯍꯥꯏꯕꯀꯣ ꯃꯀꯣꯛꯇꯨ ꯅꯣꯝꯂꯛꯏ ꯄꯨꯟꯁꯤꯕꯁꯨ ꯃꯅꯥꯎ ꯅꯨꯄꯥꯒꯤ ꯃꯄꯤꯗꯨ ꯇꯩꯊꯣꯛꯄꯤꯔꯤ ꯑꯍꯦꯟꯕꯁꯨ ꯀꯔꯤ ꯈꯜꯂꯛꯄꯅꯣ ꯈꯪꯗꯦ ꯃꯥꯒꯤ ꯐꯣꯟꯗꯨ ꯂꯧꯊꯣꯛꯂꯒ ꯅꯟꯗꯣꯗ ꯚꯤꯗꯤꯑꯣ ꯀꯣꯜ ꯐꯠ ꯇꯧꯁꯤꯜꯂꯤ ꯅꯟꯗꯣꯁꯨ ꯐꯠ ꯄꯥꯏꯈꯠꯂꯛꯂꯤ ꯍꯦꯟꯕ ꯀꯩꯗꯧꯔꯦ ꯁ꯭ꯀꯨꯜ ꯍꯜꯂꯛꯑꯕꯣ ꯅꯣꯏꯕꯣ ꯑꯍꯦꯟꯕ ꯅꯟꯗꯣ ꯎꯕꯗꯒꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯍꯥꯏꯗꯨ ꯑꯣꯏꯔꯦ ꯀꯞꯂꯤ ꯅꯟꯗꯣꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯏ ꯑꯃꯁꯨ ꯕꯕꯥ ꯅꯟꯗꯣꯁꯨ ꯍꯦꯟꯕꯅ ꯀꯞꯂꯛꯄꯗꯨꯗ ꯄꯥꯈꯠꯅ ꯍꯦꯟꯕ ꯀꯔꯤꯒꯤꯅꯣꯅꯦ ꯍꯦꯛ ꯀꯞꯄꯤꯗꯤ ꯏꯆꯥ ꯀꯩꯗꯧꯔꯦ ꯅꯪ ꯕꯕꯥꯗ ꯍꯥꯏꯌꯨ ꯅꯪ ꯗꯥꯆꯧꯒ ꯈꯟꯅꯕ꯭ꯔꯣ ꯏꯆꯥꯒꯤ ꯀꯔꯤ ꯅꯤꯡꯕ ꯊꯨꯡꯗ꯭ꯔꯦ ꯈꯠꯅꯗꯦ ꯀꯅꯥꯝꯇꯒ ꯀꯩꯝꯇ ꯇꯧꯗꯦ ꯌꯨꯝꯗ ꯍꯜꯂꯛꯄꯗ ꯕꯕꯥꯒ ꯏꯃꯥꯒ ꯂꯩꯔꯝꯗꯕꯁꯦ ꯋꯥꯈꯜꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯕꯕꯥ ꯅꯪ ꯈꯔ ꯊꯨꯅ ꯍꯜꯂꯣ ꯕꯕꯥ ꯎꯅꯤꯡꯉꯤ ꯅꯟꯗꯣꯁꯨ ꯍꯦꯟꯕꯅ ꯍꯦꯛ ꯀꯞꯂꯒ ꯍꯥꯏꯔꯛꯄꯗꯨꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ ꯑꯍꯦꯟꯕ ꯎꯗꯅꯕ ꯃꯄꯤꯗꯨ ꯐꯠ ꯇꯩꯊꯣꯛꯂꯒ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯥꯏꯔꯛꯂꯤ ꯑꯉꯥꯎꯕꯁꯤꯗꯤ
ꯂꯥꯗꯕꯅꯤ ꯂꯥꯛꯑꯗꯕꯅꯤ ꯃꯊꯪꯗꯗꯤ ꯅꯃꯥ ꯄꯨꯔꯣ ꯏꯆꯥ ꯄꯨꯔꯒ ꯆꯠꯀꯦ ꯅꯪꯗ ꯊꯣꯛꯁꯨ ꯄꯨꯔꯣꯏ ꯑꯩꯒꯤ ꯏꯆꯥ ꯑꯇꯣꯝꯕ ꯏꯆꯥ ꯑꯍꯦꯟꯕꯒ ꯆꯠꯀꯦ ꯑꯍꯦꯟꯕ ꯍꯥꯏꯕꯒ ꯃꯀꯣꯛꯇꯨ ꯅꯣꯝꯂꯦ ꯄꯨꯟꯁꯤꯕꯗꯤ ꯃꯆꯤꯟꯅ ꯄꯩꯊꯣꯛꯂꯒ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨ ꯍꯥꯏꯕꯒꯨꯝꯂꯦ ꯑꯩꯃ ꯑꯉꯥꯎꯕꯁꯤꯗꯤ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯀꯞꯄꯤꯅꯦꯍꯦ ꯏꯃꯥꯗꯤ ꯄꯥꯈꯠꯂꯨꯔꯦꯗꯅ ꯍꯦꯟꯕ ꯉꯥꯎꯅꯨꯀꯣ ꯅꯪ ꯕꯕꯥꯒ ꯑꯩꯒ ꯌꯥꯝ ꯀꯨꯏꯅ ꯂꯩꯔꯣꯏ ꯐꯠꯊꯣꯔꯛꯑꯗꯧꯕꯅꯤ ꯂꯦꯝꯕꯤꯅ ꯅꯥꯀꯟꯗꯒꯤ ꯍꯥꯏꯔꯛꯄꯅꯤ ꯄꯨꯟꯁꯤꯕꯗꯨ ꯀꯔꯤ ꯈꯜꯂꯛꯄꯅꯣ ꯈꯪꯗꯦ ꯑꯍꯦꯟꯕꯅ ꯄꯥꯏꯔꯤꯕ ꯐꯣꯟꯗꯣ ꯐꯠ ꯃꯨꯜꯂꯗꯨꯅ ꯏꯃꯥ ꯕꯕꯥ ꯅꯣꯏꯅꯤ ꯌꯥꯝ ꯊꯨꯅ ꯊꯣꯔꯛꯅꯕ ꯇꯧ ꯅꯃꯧ ꯅꯨꯄꯤ ꯍꯥꯏꯕ ꯆꯠꯇꯕ ꯌꯥꯔꯣꯏꯗꯣꯔꯦ ꯊꯝꯃꯒꯦꯀꯣ ꯑꯁꯤ ꯍꯥꯏꯔꯒ ꯅꯟꯗꯣꯅ ꯈꯨꯝꯂꯛꯄ ꯅꯪꯗ꯭ꯔꯤꯉꯩ ꯐꯣꯟꯗꯨ ꯐꯠ ꯀꯛꯊꯠꯂꯤ ꯀꯞꯄꯒ ꯂꯩꯔꯝꯕ ꯑꯍꯦꯟꯕꯗꯨ ꯃꯌꯥꯝꯕꯒꯤ ꯃꯑꯣꯡꯗꯨꯗ ꯅꯣꯛꯐꯦꯠꯀ ꯇꯧꯔꯤ ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯅꯥꯎꯗꯣ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯛ ꯆꯥꯕ ꯀꯨꯝꯈ꯭ꯔꯦ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯄꯨꯟꯁꯤꯕꯁꯨ ꯂꯥꯏꯖꯕꯨ ꯀꯣꯏꯇꯥꯟ ꯇꯥꯅꯤ ꯂꯥꯏꯖꯁꯨ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯇꯟꯖꯥ ꯑꯝꯇ ꯄꯤꯗꯦ ꯂꯥꯏꯖꯅ ꯁ꯭ꯀꯨꯜꯗ ꯐꯣꯟ ꯄꯤ ꯑꯗꯨꯕꯨ ꯄꯨꯟꯁꯤꯕꯅ ꯂꯧ ꯌꯥꯗꯦ ꯎꯄꯥꯏ ꯂꯩꯇꯦ ꯂꯥꯏꯖꯁꯨ ꯐꯣꯟꯗꯨ ꯄꯨꯔꯒ ꯌꯨꯝꯗ ꯍꯜꯂꯛꯂꯤ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤ ꯄꯨꯟꯁꯤꯕꯗꯨ ꯂꯥꯏꯖꯨ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯁꯪꯕ ꯂꯥꯛꯏ ꯂꯥꯏꯖꯨꯒꯤ ꯊꯣꯡꯅꯥꯎꯗ ꯍꯥꯡꯗꯣꯔꯛꯂꯗꯤ ꯄꯨꯟꯁꯤꯕꯗꯤ ꯍꯦꯛꯇ ꯆꯪꯂꯒꯦ ꯈꯟꯅ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯂꯥꯏꯖꯗꯤ ꯅꯣꯡꯃꯇ ꯊꯣꯡꯅꯥꯎ ꯍꯥꯡꯗꯣꯔꯛꯇ꯭ꯔꯤ ꯎꯄꯥꯏ ꯂꯩꯇꯦ ꯄꯨꯟꯁꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯅꯨꯄꯥꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯃꯌꯨꯝꯗ ꯑꯗꯨꯃꯛ ꯍꯜꯂꯦ